Assam ki Silchar dagina West Bengal gi Sealdah fauba chenba Kanchanjunga Express Train amadi pot puba train amaga Thengjin-Nabada Yamdrabada Meeoi nipan Leikhidre aduga Meeoi kaya amana asok apan nanghankhre hairi thaudogasi ngasi ayuk North Bengal gi New Jalpaiguri Station manakte leiba Rangapani region da thoukhiba pot puba train aduna Express Train adugi maningdagi Thengjinduna Kanchanjunga Express Train gi vugi ani tali dagi onthaki asibasing adugi manungda pot puba train adugi driver amadi mahaki assistant yauri soklaba sing adu manak nakpa hospital da pukhatuna Leikhidre Prime Minister's Relief Fund PMNRF dagi Leikhidre bagi imung manungda lupa lakh ani aduga soklaba sing dana lupa lising yangkhai pibaga loinana ministry gi maikai dagi Leikhidre singi imung manungda lupa lakh tara aduga fibam thina soklaba singi imung dana lupa lakh ani makhai ka hena soktaba singdana lupa lising yangkhai piragani haina Railways Minister Ashwini Vaishnavna mahaki X account ta phongdokre